ꯁꯥꯗ ꯋꯥꯐꯝꯒꯤꯗ ꯊꯝꯕꯤꯔꯝꯃꯨꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯀꯩ ꯋꯥꯐꯝ ꯊꯝꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁꯥꯗ ꯁꯨꯝ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅ ꯂꯥꯏ ꯌꯦꯡꯉꯨꯕꯗ ꯁꯥꯒꯤ ꯋꯥꯐꯝꯒꯤꯗ ꯊꯝꯕꯤꯔꯝꯃꯨ ꯍꯣꯏ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯐꯤꯂꯝꯁꯦ ꯌꯥꯝ ꯀꯨꯏꯅ ꯌꯦꯡꯉꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯌꯦꯡꯕꯅꯤꯀꯣ ꯑꯗꯨꯒ ꯆꯨꯝꯅ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟꯕ ꯄꯔꯥ ꯑꯃ ꯇꯝꯍꯟꯕ ꯃꯤꯌꯥꯝꯕꯨ ꯃꯥꯏ ꯃꯤꯠ ꯄꯥꯡꯍꯟꯕ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯕꯅ ꯀꯩꯁꯨ ꯊꯧꯑꯣꯏꯔꯨꯗꯕ ꯀꯣ ꯎ ꯋꯥ ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯅ ꯌꯥꯝꯅ ꯂꯨꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯌꯥꯝꯁꯨ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯨ ꯌꯥꯎꯕ ꯑꯗꯨꯒ ꯂꯦꯁꯟ ꯑꯃꯁꯨ ꯇꯝꯕ ꯌꯥꯝ ꯐꯖꯕ ꯐꯤꯂꯝꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯁꯥꯔ ꯇꯝꯅ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯔꯤ ꯃꯌꯥꯝ ꯇꯝꯕꯤꯔꯝꯃꯦ ꯁꯥꯔꯕꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯃꯌꯥꯝ ꯌꯦꯡꯉꯛꯄꯗꯒꯤ ꯉꯁꯤ ꯏꯇꯧ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯀꯥꯏꯊꯔꯛꯂꯕꯀꯣ ꯉꯁꯤ ꯀꯥꯏꯊꯔꯛꯂꯕ ꯑꯏꯪ ꯑꯁꯥꯏ ꯈꯜꯁꯦ ꯁꯤꯒꯤ ꯃꯦꯁꯦꯖ ꯄꯤꯕ ꯐꯤꯂꯝꯅꯦꯕ ꯍꯥꯟꯅꯒꯤꯗꯤ ꯑꯩꯈꯣꯏ ꯔꯣꯃꯥꯟꯁꯀꯤ ꯀꯔꯥ ꯏꯃꯨꯡ ꯃꯅꯨꯡꯒꯤꯅꯦꯕ ꯍꯥꯟꯅ ꯌꯦꯡꯉꯛꯄꯗꯣ ꯉꯁꯤꯒꯤꯁꯤꯅ ꯃꯌꯥꯝꯗ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯏꯊꯩ ꯏꯔꯥꯡꯒꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯤ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯕ ꯌꯥꯕ ꯃꯌꯥꯝꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕ ꯃꯁꯤ ꯐꯤꯂꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤꯗꯩ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯆꯦꯟꯖ ꯑꯃ ꯄꯨꯔꯥ ꯂꯥꯛꯈ꯭ꯔꯦ ꯑꯩ ꯌꯨꯝꯗ ꯑꯩ ꯎ ꯆꯥꯔ 10 ꯊꯥꯒꯦꯅ ꯂꯦꯞꯄ ꯊꯣꯛꯂꯛꯑꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯌꯥꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤ ꯌꯥꯝ ꯐꯤꯂꯝ ꯊꯥꯕ ꯑꯣꯏꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯐꯤꯂꯝ ꯑꯃ ꯑꯣꯏ ꯑꯩꯈꯣꯏ ꯁꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯇꯥꯟꯊꯥ ꯄꯣꯂꯤꯁꯇ ꯑꯩꯈꯣꯏ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒꯦ 1 minute ꯏꯆꯟꯁꯦ ꯋꯥꯍꯩ ꯈꯤꯇ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅ ꯂꯥꯏꯁꯦ ꯌꯦꯡꯉꯨꯕꯗ ꯀꯩ ꯐꯥꯎꯒꯦ ꯏꯆꯟꯗ ꯌꯥꯝ ꯐꯖꯩ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯃꯇꯥꯡꯗꯅꯤꯅ ꯑꯗꯨꯝ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯑꯣꯀꯦ ꯑꯗꯨ ꯎ ꯆꯥꯔꯁꯦ ꯊꯥꯅꯤꯡꯕ ꯋꯥꯈꯜ ꯐꯥꯎꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯥꯎ ꯑꯣꯀꯦ ꯎ ꯊꯥꯁꯦ ꯇꯥꯃꯣ ꯋꯥꯐꯝ ꯈꯤꯇ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤ ꯁꯤꯒꯤ ꯐꯤꯂꯝ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅ ꯂꯥꯏ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔ ꯑꯃꯅ ꯏꯕꯤꯔꯛꯑꯒ ꯄꯕ꯭ꯂꯤꯛꯇ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯤꯡꯂꯤꯕꯁꯦ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯩ